Welcome back to PUNSI Maikai. PUNSI Maikai na mayambo amuga hana taram loksari. PUNSI amamambo achumba lamida lamjingduna PUNSI gi apaba achumba maikai taktuna magi hiram amamamda mai paknaba kanna hotnarakapada physically amadi financially aihakna mateng pangba ngamludrabasu wakhalgi oiba mentally mateng pangjanabagi phirep amakak lauduna adomadongi wakhalduda isana isabu thajaba manglakpa ninghannarakpa hingliba PUNSI asi kanadraboi khallakpa pungning wakhal sontharakpa matamda adomadongi pungning wakhalbu thaugatliba sokthaba naihandriba honaningbagi ithilama tatna piriba YouTube channel asibu subscribe tauba soidana kawigano amadi bell icon soidana namiduna channel asige anoba update pumba adongi notification da lakhanabagidama channel asina adomadongi mamal yamlaba matam kaidonungda manganjaroi channel asida adomna changbiraglaba video matek amatang orebasu yengbiramlaba adongi wakhalonda anoba inot ama soidana piba ngamgani haibagi achet pathajabada puthokjarkliba YouTube channel ni PUNSI Maikai Eikhoina thabak ama mai pangnaba paikhalakpa matam honarakpa matamda eikhoigi mind asi aigi thabak tuda concentration piba ngamdaba adongi mind adu distract torokpa haibasina adongi thabak adu mai pakadabadagi nathayale marambasina adongi distract toriba mind asi taudanabagidama eikhoina eikhoigi mind control toba yamna tangai farakte aina su toina panjabaduni don't let your mind control your mind aigi wakhal sina ayakpu puningba maikaida puhanba ngamloidabani aina oina aigi wakhal asi aina puningba mawongda puba ngamgadabani eikhoina eikhoigi mind asi control toba ngamnabagidamak nahakki environment soidana hongdokadabani nahakna tattana loinariba marup mapang chawkhotpa development gi wakhalon yawba suba nomba kanba lalolitik tawduna paisa tanabagi karigumba anoba wakhalon ama hekta puthorokpa ngamba makoisinga yariba makai loinanaba honagadabani masina nahakki mind asina nangi pandamdudagi nathaihanba ngamhante makogi wakhalonduda nangi mind adasu lupkhigani aduga chaba thakpa keba mauba nupi naha koiba langbagi wari asigumba ta tawduna leiba makoiga loina duna toina leminarabadi nahakki mind adasu nangi pandam adudagi distract soidana tawkhigani maramdi aikoi khudingmakki brain asi nungaiba harauba entertainment lomdana hena thuna yangna adapt tawale maramasina nahakna kanabu maru mapang oina loinagadage haibasi khangdokpa tangai fade eikhoigi mind asi distract tawdanabagidamak auto suggestion haibasi yamna maru oi it is necessary to give auto suggestions to your brain chaliba lambishige panthung kadaidano khangdraba chatti adum chatpa hotpade adum honaba aduga pandam leitaba goal statement leitaba masi wrong auto suggestion ni haigani eikhoina office chatpa thabak chatpa school college university chatnabagidamak eikoi kaidonungda excitement amaga loinana yahuba mikap thoklu tawrude nanghaudaba thengdokhiba chatba adumak yawe adubu ayukki flight ama tongnabagidama chatnabagidamak oirabadi departure matamse toina yengani pung anigi mamangda airport yaurak u haibadusu adom yaugani aduga ayu anganbada alarm thamlabasu alarm duna khonglaktrigai mikap thoi kanagumadi tumba yadaba fawba yawe maramdi mikap thongdaduna nanghoroidra khanbana asomna maximum kanagumba amata flight miss tawde maramdi nangi brain duda ai hayeng soidana chatkani chattaba sungya yadabani any circumstances I will definitely go I must go I should go asomna nahakki brain duda tattana auto suggestions tawgani amadi matanta nangi brain duna work tawraktuna nangonda insinba amaga loinana mikap thoglibani flight miss tawdribani asomna eikhoigi brain asida nahakki pandam adugi maramda tattana khanduna ai masi phangdaba yadabani ai masi tawdaba yadabani mashina ai punsini ai mai paktaba yadabani ai maga tanagani ai maga unagani ai masiga mari leinaba like si pagani ai masiga mari leinaba YouTube video asi yengani asomna tattana nangi brain du da instruction tawduna auto suggestions tawlakadabani nahakki brain du na nahakki pandam du da adapt tawhongadabani asomna nahakki mind asi control tawgnaba honagadabani nahakki pandam du dagi kaidonungda distract tawholoidabani Prithivigi boxer afauba Muhammad Ali na toina sinaba wahini I am the greatest auto suggestions guys auto suggestion aihakki mind asida aihakna athoiba ni khalibadugi reaction adusu athoiba oinabagidama khonare mind asi control tawduna ninghannaba akibadudagi nathairage Muhammad Ali gi I am the greatest ki auto suggestion sina maram oiraga ring sangringai mahakna winner oigani haibasi mind already share tawkhrabane martial arts tambasingi yamna toina sinaba basic practice ni block punch asunda kanagumbana tawrakpa punch adu block hek tawkhibaga direct reflex action da laktuna matanta thak launa punch tawkhiba nahaki khutuna thinkhiba khangoroi maramdi auto suggestion dune block punch ningsingbiyo eikhoigi mind se control tawduna nahakki pandamdudagi nathai handanaba hotnabada auto suggestions adugi matik mathou tai eikhoigi mind asida negative instructions khak pigano
इम्फालदगी दिल्ली तमना पाइबा फ्लाइट अमदा अदोम यावरे हाइना खनसे अतियादा खुदोंग सादबा अमना मरम ओइरगा नोंग मरक्ता स्टक तौदुना लैख्रे एयर होस्टेस अदुना मयामदा अदोम अदोंगी नाकता लैबा सीट बेल्ट अदु फाजनबियो अमदी निंगथीना रिलैक्स तौबियो हाइरे एयर होस्टेस अदुना मयामदा अदोम अदोंगी नाकता लैबा सीट बेल्ट अदु फाजनबियो अमदी निंगथीना रिलैक्स तौबियो हाइरे इमेजिन तौसे एयर होस्टेस अदुना एरोप्लेन असिदा तोंगबिरिबा लेडीज एंड जेंटलमैन अखोई हौजिक एरोप्लेन असि नोंगना मरम ओइदुना पंदुना लैरे मयाम पाखतबिगनु डोंट टेक स्ट्रेस अखोई के ब्रेन दा नेगेटिव इंस्ट्रक्शंस पीरे पाखतबिगनु हाइबदे पाखतनब मरम अमा लैरे हाइबदे मरम असिना अदोम पाखतखरने मरम असिना एयर होस्टेस सिंग दा तम्मी खुदोंग थीबा मतमदा शीट अदु चुमना फंबियो अमदी शीट बेल्ट फाजिनबिदुना निंगथेना रिलैक्स तौबियो ओह रिलैक्स तौबियो हाइबा पोथाबियो हाइबा मरम असिना अखोई के माइंड असिदा कैदौनुंगदा नेगेटिव इंस्ट्रक्शंस पीरुइदबने नेगेटिव इंसिडेंट खुदिंगमक्ता पॉजिटिव इंसिडेंट अममम यावगने मधु थीसी अइंगोंदा थोकलिबा थोकहनिंगदबा थौदोक खुदोंथीबा खुदिंगमक्ता अफबा पौताक पॉजिटिव ओइबा तमसिलहौबा याबा न्यू एक्सपीरियंस अमा अदुमक यावगने मधु करिनो थिदोक्सी मधुनी तमसिलहौगदबदे खंजिलहौगदबदे अखोइगी पुंसीदा थेंगनबा खुदोंथीबा अमा हेक्ता मधु मराल थंजिनदुना एक्सक्यूज अमा थीगदबा नते तमसिलहौगदबनी खंजिलहौगदबने इन टफ टाइम डोंट ब्लेम यू शुड लर्न ओइथोकपा याबदु थीसी खनसे खुदोंथीबा ओइथोकलेंगदबा मरमदु हाना नैनदुना लेरे बिकम अ पॉसिबिलिटी स्कैनर एवरीवन लुकिंग फॉर डिफिकल्टीज थियो पॉसिबिलिटीज थियो मयामना डिफिकल्टीज थीदना लेरेबा एवरी डे इज एन अपॉर्चुनिटी नॉट अ डिजास्टर ngarang ngasi hayeng ase nangi di khudong chaba numit sing neba phattaba numit ohen gano numit sing ase ishor na nangi damak sinaram labane kanamatana nangondagi munba yararoi daba hairiba numit sing ase phattaba numit oina kaidonungda hawan khiroi dabane khudong chaba numit onthogadabane kanagumana hai aigi nakda leiriba aigi ni hairiba pochek sing ase kana daba siznapam khangdraba ngaktane adubu skondabu hek laglaba aigi ifamda leiriba pochak kudimak special ni haibasini soiribadi nanakta leiriba nangi ni hairiba pochak singduna nate mind control do mangamdriba auto suggestions lehendriba wakhalondone akan manungdo matakta laina amadagi tarakpa ising drop tuna lepa leitana tarakbana aroibadadi khangba ngamdraba nungado chekhairage मरमसिना लेप लेतना होनबा माइ पाकनबगिदमक चांगसिलक्पा मतमदा कंसिस्टेंसी यामना मरुओय नहांग नंगी वाखलदा थबक अमा तौनिंगलक्पा मतमदा मदुदा ओइगदबा लाकदबा ऑब्स्टेकल्स जुना मरम ओइरगा तोकथोकलबा खुदमोइना नहांगना अयु अंगनबदा हौगलगा एटलीस्ट 1 आवर एक्सरसाइज तौबसी हक्सांग फनबगिदमक यामना मरु ओय हाइबसी खंगलबा अदुगा मतम फंगदबना तौब ngamdribani खल्लबा हाइबदी मतम फंगदे हाइदुना एक्सक्यूज थिरबा अदुगा नंगी ब्रेन दुना मदुगी एक्सक्यूज अदु वंस एक्सेप्ट तौख्रबा स्वाइदा अदुम खुदिमक लोइरे there is no need any kinds of motivation excuse amatana nahakna tauge khaliba tabak adu tawdana tokloidabane yamna interesting oiba mind control tawnabagidamak wafam masimasu khangjinsi nahakki pandam du dage natheidanabagidamak karigumba kanda ayu anganbado oirabasu natraga numit taramdaigi matam numit tarang uba mafam amada leptuna khut anishina b shape ta thangatuna ayak soidana ngamgani I can win I can do I can achieve my dream asumna ahoba konjel da haiduna sanabasishu aduki matikane scientifically proof toraba wafam amani yamna excitement amaga loinana high confidence leba kanagumana v shape ta khut ani thangatuna leibagi pose asiga masada akiba thajaba leitraba ninghanaraba wakhal nuaitraba isukta suktharaba khut ani shina sukchinaduna leiba pose asiga anishi aduki matikhene hairiba mioi anishigi blood sample test tawduna yenge yamna thazadaba mongda hairiba mioi anisidagi hormone makhal ani khak phange makhoi singdudi testosterone amasung cortisol hairiba anishine testosterone hairiba sina aikogi haksang da high confidence power courage hairiba singsigi daita logani aduga akiba thazadaba wakal wahanba hairiba singsina cortisol na daita logani low confidence oiba mioi singdana cortisol sina yamna wanglaga high confidence leba mioi singdana testosterone gi hormone sina yamna wangwa thengnaki maram sina akiba thazadaba ningamdaba haibasi thadokpa tangai fade aikogi brain asida akiba thazadaba ninghanaba regret mayamduna maram oiraga madugi reaction oina aikogi body asi asumna leigani aduga aikogi hakchang asina ngasai aina haijakibadugum b shape ta leiduna body asina brain da instruction pihanduna testosterone gi hormone gi chang wangna thadok handuna thazaba confidence hengalan gadabane asumna aikogi body amasung brain asi yamna naknaba mari leine
ꯑꯩꯈꯣꯏꯒꯤ ꯀꯣꯛꯅ ꯈꯜꯂꯛꯄꯗꯨꯒꯤ ꯔꯤꯑꯦꯛꯁꯟ ꯕꯣꯗꯤꯗ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯕꯣꯗꯤꯒꯤ ꯁꯦꯞꯇꯨꯒꯤ ꯔꯤꯑꯦꯛꯁꯟ ꯕ꯭ꯔꯦꯟꯗ ꯆꯠꯈꯤꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯆꯥꯡꯌꯦꯡ ꯇꯧꯕꯤꯌꯨ ꯅꯤꯡꯍꯟꯅꯔꯛꯄ ꯃꯇꯝ ꯏꯁꯥꯅ ꯏꯁꯥꯕꯨ ꯊꯥꯖꯔꯛꯇ꯭ꯔꯕ ꯃꯇꯝ ꯀꯣꯛꯇ ꯅꯦꯒꯦꯇꯤꯚ ꯊꯣꯠꯁ ꯉꯥꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯨꯗ ꯆꯤꯡꯌꯥ ꯑꯃꯗ ꯂꯦꯞꯇꯨꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯅꯨꯃꯤꯠꯅ ꯇꯔꯪ ꯇꯔꯪ ꯊꯣꯔꯛꯄ ꯃꯇꯝꯗ ꯈꯨꯠ ꯑꯅꯤ ꯊꯥꯡꯒꯠꯄꯤꯗꯨꯅ ꯍꯥꯏꯁꯤ I can win. I promise you, your mind will never distract from your goal.